Tribal Affairs ki Union Minister JUAL ORAM MALEM ki MAMING LEIRABI climate activist Licypriya Kangujam da National Youth Day Award English ngani kun mga Lanthoktuna Ikai Khumnaba Utkhre climate activist sama oina Licypriya Kangujam na MALEM amdi India ki damak lawriba thodang sing sakhangbo oina lemjuningai oiraba Youth Day Award English ngani kun mga ase lanthokpani hairi ngarang New Delhi ki Constitution Club of India da pangthokiba award lanthokpagi thoram aduda Union Minister JUAL ORAM na Licypriya Kangujam bu singtharaduna hai angang oizarabasu Licypriya na maitei nupi amagi thongna lingjel pumnamak fudoktuna Manipur da tangdu leitaba puraknaba honariba ase apenba poi haina phungdokhi Licypriya Kangujam nasu Tribal Affairs ki Union Minister JUAL ORAM da maitei furup ase scheduled tribe ki list da chalhanduna yellow furup ama oiriba maitei singi chap chaba ngaklo ama pibiyu amade Manipur da thokliba lana se athubada loshina ba hotnabiyu haina takshin ki Licypriya Kangujam gi wafam adu taraba matung Union Minister nasu hiramasida akanba miking changbagaloinana angam bathak ta hotnagi haibagi thazaba piraki hairi ngarang India sinba thungna pangthokiba Swami Vivekananda gi chama humfunithoi suba mapok numika mari leinana New Delhi gi Constitution Club of India da pangthokiba National Youth Day gi thoramatuda BJP gi MP Manoj Tiwari amadi atei masak naiba miyoi kaya amasu sarugya khi thoramatuda tongan ba state singdagi lakpa naha kuntra amadasu Union Minister JUAL ORAM na lemzaningai oiraba mana ase Lanthoktuna Ikai Khumnaba Utkhre Award Lanthokiba sing adugi manungda Nagaland ge guitarist Imnyanla Jamir handaki anoba World Chess Champion Gukes Continent Mangagi khwaidagi wangba chingdolda India gi firal pahenkhibi Maharashtra dagi mountaina Kamya Kartikeyan Ladakh basket ke Tendle Norbu na chingba masak naiba naha kaya yauri Thauramga mari leinana Union Minister JUAL ORAM na hai climate activist Licypriya Kangujam na lawriba thodang ase icham chamba mi amana hekta tawbangam loidaba amane makhoigumba angang amadi naha kaya thorakpana India se ngasidi MALEM gi makokta leibangam libani haina singthakhi Union Minister JUAL ORAM na makata na hai Swami Vivekananda da mina thina cheirabasu saudaba ngamba amadi achumba chatpa sina mahak masa Hindu lining chatlabasu atopa lining chatpa singna ikai khumnei asumna naha singnasu Swami Vivekananda gi fidam induna chaukhatpa India ama oina ba hotnagadabani haina mahak na phungdokhi amaromda Licypriya Kangujam na Manipur gi hojek thokliba lana sida awaba taraba amadi relief camp ta leiriba angang sing tongan ba medical gi lamda scholarship piduna lemna mahi masin tamhaliba ase ubada yamna nungaiba fawi mahakna tawriba thabak sing ase mahak masa Union Minister ama oirabasu tawbangamloi haina Tribal Affairs ki Union Minister JUAL ORAM na Licypriya bu thagatki